Paukchari impum uipamar uipapau khara update tawjari. Laigakna rule of law lai yade haibadu khangan bachumi CCSK. Lamdam asibu ngak leba laigakna lamdam asid leminari ba furup singi yaka yingla kathabak tawi bagi mahota lamdam asigi apan basak tamda. Singnara pamongda ngangba amadi doktor pathabak kudimak chapchana thingadabane. Maduna tadana furup ama ani ke sentiment yekla kaleba kagvigano. Lamdam asid rule of law lai takadabane yade haibadu utkadabane. Manglam chatta naw sahon khibaduna tawrakhiba thawngsingda sinpha fokiduna amukana tawsilakpa aduna aikhoi kudemak tension leina hingal lehana committee of civil society kanglaipak CCS kina press ta thadorpa zero lamada phongdorakle zero lotuna makhatan hai lamdam masida hogiba matam khara asida wairakli pa phiba masi angapa mongda mamangai ka manada bamong amada wairakle lamgi wahu yelomegi wahu lengak longi wahu amade khunaya sida sathi na saitheng piriba wathoksing Permagasi ki matak takang luk karada muk lebak amadi makut tepai bagong. Bangdok do tong narakpa authority oiselakpa kaya kangkong saraba amagum oile. Masana masapam iyam ki tabak tau bani haipa aduga lamdam sinda kari karamba tabak pangle sangsili kangdaram anamana pamba aningba apamba emotion na mangda tharaka ngang basakpa kaya na iram damasi nik laule. Amram da isagi righti tanba aduga duty di kangdaba kangsinada pakaranda kanglo puruk kimingda iram damasi bu ontok pamongda Untuk pemong amada puna na bahwa narakle. Isagi right fang bhai basi constitution na pibahag ni maduna maram ora ka fang tokpa right talibani hai duna so. Isagi right tan bada ato pa hingminari basingda sati na akai ba pihla badi maduta sing na lep kada bani. Maduna hiya na tungda akai balakan hiya basi right talibasin na kang kada bani hai ri. Ato pa pau amadana amuko gi team hozai da tungduna mafam ado ki mitai amadi mitai pangal zenga unagre. Asam gi hozai gi silbur Zugi jante nauna saba virti kendra zeki maikum agastara ga humdoi da hang topagi amade hozai langka da khundari ba mitai amadi baitai pangal gi khulsing da satuna thamhoi goiwa maria masakan ana bagi pandam da imphal da gi satkiba amoku gi president PS Tandol luwangna losing ba mioi tara ga ni thoi gi tim aduna ngasi agastara da hozai gi mitai pangal khul am hoiriwa tongia da mafam adogi khunja sinda pangal gi nat ki lingyan fi oiriba dolai fi khudol tawdana nungsina awari watai sana gre Madogi makha satarakpada amuko gi tim aduba mitai gi khul kathal toli gi friends club and library in the saklen amasin bakaloidana mitai khunja singasu una duna wari sana ke kulasida amuko gi tim asina satuna khunja singa una ba atuda hosai dagi laisom gulab president manipuri short story society india tenjubam manihar president manipuri saitia parisad hosai district amadi thangjam beren central executive committee saitia parisad chu sarugya ke Amugo gi tim masida makata na mitai gi khul kya da satuna khunja singa pongmen pangmen na khul singi kwadi gi halwerba oiribi singi manak da su satuna gamjaba manipuri aikoi gi nat ke fi khodol tawjaba ga loinana khorum jadun al sinda gi jaifa thawjal nibagi thawram chu pang thokya haire BJP mahila morjana sindune india gi machu hongi feral paidona gari gi rally chatkre Indian aningka tamlaki wa sahi umputra mga surakpa asiga mari lena sataragliba azadi ga aprin mahosab ga hiroinana Bangtokliba har ghar tirangka gi saruka moina BJP mahila morsa na sindone India gi masu hongi viral faidona Satbagari rally BJP Manipur Pradesh ki president S Hadana lamtha duna satkre BJP Manipur Pradesh ki hitaifu sudekta liba thambal sanglen dagi lamtharaga Imphal manung gi tongan ba mafam sinda chatlaga thambal sanglen da panthongbam oiriba gari gi rally BJP mahila morsa Manipur Pradesh na sindona tongan ba mandal singta ki lakpa mahila morsa ki karyakarta singna sarvya duna chatke Satkiba gari rally asi kambari ena BJP Manipur Pradesh ki president S Hadana hai kibada Prime Minister Narendra Modi ki miya makada India na ningka tamla kiba sahiyong putra mga surakpa asi kambari lena Azadi ka Amrit Mahotsav lebak asida pangthokli agas ki tang tara mga asida India na ningka tam kiba sahiyong putra mga mapong paragani Ningka tamla kiba sahiyong putra mga surakpa asida ningka tamla kiba giwantok ngasiti miyam na panglakpa ki iroy na hargar tirangka hana pangthok adoriba asi ki manung channa Ngasi mahila morsa ki karmi sina sarugya tu na rally asi sat kadabane. Tharo masi ki manung channa essay competition painting competition na sing batharong kya maso pang to kani haike. Amarom da India ki Independence Day asugna total shutdown law to kre. Kumjali singa magasam panifu gatari ki agas tara manga da siam kiba India laibagasi saliba sahi lising ani kunithoi agas saliba sahi lising ani kunithoi asigi agas tara manga da di sayong putra manga sore. Sahi ko dingga kas tarah manga asi India gining kha tamba nomine aitan liba ka sige kasin koya sin batungda lenga ki loisang sing amadi
Lanai lupsina thorom pang thuki kumsi asijo August tara mangada humbudara tarak suba ningkha tampa dumidoina thorom pang thokadori akoi giram tam Manipur su pang thokadori mamangi jai sing da tawkidaba thorom amadi har ghar tiranga haiba yung kudange India ki firan jungkatnan bagi tabak ama habjilapa asini aina asuki convener publicity committee es mangal da kude pitu na thadorpa cherol amada phangdorakle cherol odana makatan hai India ki ningkha tam bagi thorom pang thopa masong yung kudagi firan pahen bagi wan thoga si India ki mayu lamda lova wan thoga ikoi ki Manipur da launa bagi yamna khena pham thoge namida si makoi ki ning kha tampa da mini akoi ki ning tamba mangki ba ama ba da meda mane yum thong kuding ki firan jung kadan ba asina makoi ki sautok saba ya ba thabaga mane akoi ki ngak tamin ai yoding thangchen bani wakalol asi ki maram akada thamjage haire akoi ki kunai asi aru ba problem da pik thalaba kunai amani hainai Maroi bakara panba tarabadi ekoi yelomegi missing na hantarak laga mapanta ki lapa mito na thumalakpa amadi mito na pamen pamlakpa drug da laichuba hingna siraba mina masing jamba majority oirakpa semelun ki fibam patmalak tabadagi sakniba kunai oirakpa corruption tawun inar oirakpadagi laiga gamadi kunai kangkhong chairakpa namthak tawba chanabi oirakpadagi kunai da thajana badaktaba mi ani suba punba ngamlaktaba kunai hiram kudemakta kunai ki hirum kudemakta rusing binabasu tung in binabasu ani maglerakaba panamagasi gi mahi oda kunai asida mating yaudraba phawam taraba charugi mi ngakta ngasilapa asina singba mayam amapan bayai NRC update tawbiro population commission link biro UNC amasung kokomina taksan gre Manipur Legislative Assembly da member singha amatoina warip lawkiba matungina Manipur da NRC update tawba masung State Population Commission link bagi thabak India lengak taksin bituna thabak paikat pahaw biro haina coordinating committee on Manipur integrity kokomi amasung United Naga Council UNC anina punna thadorakpa cherwal amada phangdorakle kokomi gi coordinator L Ratan Kumar amasung UNC gi secretary S Milan anina kodik bituna thadorakpa cherwal asin hai Manipur da yumro nariba laibak sing dagi aran bamong da midop sing changsilak panamaram oiduna lamdam masigi yelong misenge Demografi da akan basaifu amapiduna demographic imbalance thorakle masigi roinana waru nunglu kaya amasu matang thokale marmasana lupani asina Manipur da NRC update tawna ba Manipur State Population Commission lingna ba loinana unrecognized village sing recognize tawdana ba hawkibachun mari da Manipur gi chief minister nongthombam Manipur gi minister da memorandum amapisin ke Hauki Bajun Marida Manipur ki Chief Minister da memorandum amapisin ke Mahata pada India ki Unit of Minister amadi Prime Minister su jun tara da memorandum amam thaduna mata ke wafom singa sikangan ke Kokomi amadi UNC ki demand sing bai kai khumna ba oina handak phangki ba tara gani thoijuba Manipur Legislative Assembly ki nongju mimpham loibana bet August mangada MLA Joy Kisana Manipur State Population Commission lingna ba amadi NRC update tahunna ba pukhalaki ba private member resolution amaso house ke member ko demana yana balai tana fast tawduna Manipur da State Population Commission amadi NRC introduce tawduna enforce tahunna ba wari blauki bagi damakta member ko demba pothagali haire Manipur gi yalong misingi kwadi gi chawba amadi aruba waru nunglu asi illegal emergency singin points asina Waipa maram na Manipur da NRC introduce tawwa madi enforce tahunduna illegal emergency gi masing khangdok laga makoi buk maram chana lega na dil tahun ba makata na illegal emergency Manipur da sangalakta bhai basi yamna maru oi Manipur gi Legislative Assembly da Manipur da NRC introduce tawwa amadi enforce tahunna na bawari plau khravanina lega na makata ba paket pam thokpa thabak sing yari ba magai thuna pang thokpa loinare intel lega gi mafom da akan ba pressure piduna Tabagoina pangtok na phone ba mathau tare mafung phawa scientific data kayat khomsin du lenga na yamna efficient oi pamong da pass taw bang man na ba Manipur State Population Commission ling na ba su Manipur laikha na thabak paikat pa hubiro Manipur Legislative Assembly de member sing na amato na warip lauki bagi matungina mari laina buk warip sing adugi warul jaw ba cherul sing habadi Manipur da NRC update taw na ba aiba pirak na ba wafam India lengak ta pressure tawiro amadi makata ba da kokomi amadi UNC na jo India lengak na takna tikna tu na khongjal jangsin na khona bada jangsin na ba khona bada mating pang na bangai tu na laire state ki power da leiba Manipur Population Commission ama lengna na bagi thaurang su thaba ko na pai khana ba khona ba awpiro haire more da sing ning khai bada tata DI ama nam thagre ngasi ayuk pung tarit makarom da bada Imphal more lambi ki Tengnopal district headquarter da ki kilometer makarom chalaga leiba mapam ama da sing tak tagi lainang jawba leba kin tharapda tata DI ama nam thagre
थौदोक थोफमदगी फंगबा पावगी मतुंग इन टाटा DI अदु इम्फाल रोमदगी मोरे तमना लाकपदा लाइबक थीबा थौदोक अदु थोकिबने गरी अदु ड्राइवर अमदि मियोय अमगा लोइना लाखिबनी सिंगलेबाक निंखारकपा अदुदा खुदकता मियोय अनि अदु खोंगलै थुना सेंथोक होबदगी अशोकपन याहुद्रे अदुबा मखोइना तोंगलकपा टाटा रजिस्ट्रेशन नंबर AS 11CC4001 गरी अदुदि सिंगजेप अदुदा namthakibane gari adu harangkoi thongdagini tongda thodok thokphum aduda Tengnopfor district police ki team ama laktuni yengsinkiba kaloidena mare lambi asida thabak chori ba mari leinaba company sige aksabe dar amadi atai masnari singkauduna gari adu singkhatki ana paw asina maga tare amana amabu singthana na honar ngai da sakhut lambi da maning halaga satpane lamdamasda yellow mini ana lairiba sing asina amana amabu singthana na honar ngai da lamdamasi sakhut pagi lambi da Maninghantuna chatle ana Indigenous Peoples Association of Bakang Laifak IFAK ki President KSI Samrendra na phongdokre lobasana sindura ngasi Manipur Press Club ta pangthokiba International Day of World Indigenous People ki thauram ko mari leinana Samrendra na hai lamdamas da yellow mi na tabasina sangsilaktuna yellow mi singda tongsilagai khoi masel nakpak tana na bhonari larabana nampa lamdamas ki misam yam da awa basai thengpi bagi tabak thauram kya satharakli ba si kaidong nungda tawroi dabani kari ko pen daba tungai daba amalai haiduna lifeline oriba national highway da ban amadi blockade tawba habasi sungdau tawroi daba dabak ne amaromda lamdamasida atopa lebak singa taina na leiba state oibana yellow mi na taba mioi kya na ronda sangsilakduna konda laida dun leiriba asigi matang da manifu laika amadi mari leinaba loisang na miyang changbiyo lamdamasigi oiba chapcha foreigner ek hamasem da state asida sangsinda da leiriba foreigner sing ase khandok pamadi makoi pamaram damla alankina pamadam moire Tauramadu JC Alfies ki hanagi campaigner Jumnam Sa Dilip Kumar Haigrujam Ibotombi Kuman Savam Jajatumani UCM ki president IPSA ki president amadi Akomlo ki president Singbasu Sarwya ke Miyoi ahum drug amadi selga konana fare Kaksing district police commando team na navi ani jawno miyoi ahum bayai ka drug kani kilogram 2.18 amadi sel wena lupa lakhom lising ahum puga manga sahumga konana garang nobida pung 8 makharum tapa matamda fare Polis ki paun hai fara pami adidi Sandan district ki manung chanba foilem dagi tangkolan guide sahi kontraga taruk apopa thongkha fo khongkha lol gi loinavi ngaineng chang guide sahi kontraga humdoi amadi 5n koi dagi hoi khot neng haugip sahi humpuga manga mapuroiba haukholet haukimne pawosina ngarak nobidangi pungpham kaksing police district ki kaksing district police ki nobi person jawba commando team na Multijan Blaze Manaki Serulam Kaida Frisking Seking Sataringida Farabami Asina Tong Lakalakpa Moba Masugi TUV 300 Amakam Laga Sek Tobada Yamlaba Kani kilogram 2.18 Amadi Sel when Lupa Lak Home Lissing Home Pogamanga Chomasi Yarum Bateng Nabane Makoi Home Ahmadi Polam Sing Aduka Konana Sugunu Police Station the Sinakre Forest Department and Nauri Kaplaga Mange Thakre Lairu the Waigi Maru Ablaga Naurishin aduna kaplaga u pambi thabagi campaign chatharakiba kokta dagina oriba environmentalist Anis Ahmad hautokiba pambai sinaduna Forest Department ki Central Forest Division ki Division Forest Officer RK Amarjina Luchingba Forest Department ki team amaga Anis Ahmad ka pullaga mafum ahum da mange maru lising ahum rom sai thokre mana futhok saba pambai amalenga ki Forest Department sinabiduna u tharakpa si nungaiba phawe atai division singnasu masi haudok haningi an Anisna pause asida phongtorakle ngase pung mapan rom ta pha matam dagi hauduna singkhai sing da paikhaliba mega water supply project amasong singkhai sing reserve forest ki manung amasong nomai sing reserve forest ki manung chanba leiba sing da nauri sin aduna u pambi sing ki maru chaika duna thabagi thabak chathaki bane posai mamal ka hena tangkhalak bagi mayuk da motorcycle amadi cylinder mai thaduna khongjang changsan kare Laibagasda gas, petrol, diesel amadi atopa nomagi sang dapat yatra posai kya gi mabal ka hena tangkhalak riba sikimayukta ngasi Tripura Congress na janing da phongtok tuna gas cylinder amadi motorcycle mai thaduna khongjang changsan ki bagaloina na Laibagasda leiriba lenga kilosing ba Narendra Modi na lairabam yamna thuna hato na ba honare aiba kholau sing cholau khe All India Congress Committee ki National Secretary Jaritha Lifeline lolusing tuna sangsin ki ba janing da bagi khongjang aduga mari leina da lifeline na phongtok ki ba BJP na lusing pa Santa Ramasung State Animated Lairiba Lengak Asina Lairabam Yam Gijay Fanaba Project Amadi Scheme Kaya Paikali Ada Masinda Laurabasu Tabakti Lairabam Yam Hatna Boy na Paikalak de Labagasda Hoki Basahi Kara Asida Poseki Mamal Kahena Wankat Kipan Maram Oraga No Magi Kusuman Tantun Hingliba Sinmi Kaya Hingbagam Dabagi Pipam Matalakle
Modi gi lengak lak pada gilami kya ufai laitu dan masa matum da si jabagi sangsu jam ne hengkalak le. Masih kang nakang lengak asin tumin lairi. Amarum da Congress lusing ba UPA lengak na lairi matam da gas cylinder gi mamal lupa chamri pi matam da. Pose gi mamal ka hen tang le hai duna hauzik India lengak da unit minister hoin lairi be Srimati Irani da lusing na khongjang kaya sangsin ki. Atau pemahak ki 40 na power parak laba matam mas da gas cylinder gi mamal lupa Lising ang bagasahum hele atau pemahak na kariba da kangsin na satu na lairi. Masih na dakwa di BJP ti jawri basing asi masagi oi jaba khara phangna na bagi damak. Mara lejitra pemiyo kya gi thawai are matamangan bangak tani hai basi haujekti mayak sengle. Mara maduna asi gumba party madi lenga kasibu miyam na para tambi bagi matam oire ana makata na phang to ki haire. Ngamgai gi wathok mari ina Assam amasung Mizoram gi marakta wari saba haukre. Assam amasung Mizoram state ani gi marakta matam sangna ngamgai gi matang da sai na tun lakiwa adu gi matang da waroisin ama purakna na bagi damak. State anamaki delegation team amana ngasi dagi ahuraga Mizoram gi konung azul da wari sana bagi tabak chataba haukre aina Mizoram Home Department ki official amana phang torakle. Official asina phang toraki bagi matungi na ngasi nung tilpung ani makarom tabada azul da iba azul club da delegation team ani unada na wari saba haukre. Wari sana ki badu da Mizoram delegation team ki wena Home Minister Lansam Liana na lusingli aduga Assam delegation team ki wena Border Protection and Development Minister Atul Bora na lusingli State Minister Lansam Liana na lusingba delegation team adu da saruyari basingna State Information and Public Relations Minister Larut Tikima amasung Home Department ki makok thongba official singni Assam ki delegation team adu azul da ngasi ipung tarap makai tabada thonglaki bani makoi heng Guwahati ki damakta azul amuk dhaduk tun satki kada bani haire atopa editorial gi kalam amada Manipuri nupi singna ijat laina hingkada bani Manipur da laiminari ba tongan ba purup singki manung damar waina midai haiba purup asina khara hena hiram kaya da mangjil thare hause gore ba state asida hiram kaya da ki pirak liba sapu singa sida nupi singki chawro ba thodang laire amarom da nong magi le palaitana hengkalak liba pochai ki mamal asida khang ba ngamdraba lairaba misam praja singti nong magi sara chak jara amagi khanbada tasengna atopa chakhu thorangi wakal khanba ngamdre Kari dauraga ngasi sara heloidagi kari thabak sugadagi aiba asina lining oidun laire. Tasengna Manipur economy da kham thengna fatraba lamdam amasu oire. Seltonggi phibam da sathi na soksilaba lamdam asida na koina na ake amau. Idak irangi akan manuksit amasu humlakli. Aikoigi wakal mafung phatre mengkhalakliban harol sing marwai da pakhang laisabis na humjilakliban nuksit adu da ngaure. Matang asida mitai singki oina khwaidagi laibak thibadi mapung mari faraba masage. Afafada wakal khandaba ngamlaba marwaina nupisina mapal lamgi idak irang ta taukna masagi maram dangi pijet chakcha amati manat ki wangmada miyam dinba mafam lambi sorok bazar da thorak pasini purobambagi tunggi marai bakle pada purobambagi nupi oibising ki chawraba thawthang lai matang asida marem sinba thungna fawraba Napoleon na afaba ima piyu pethibi joy tawge aikiwa ningsing bakana gani mafung mari faraba afafada wakal khandaba ngamlaba nupisingna Miyam tin mamafamda masagi sadung utok laga lempa hin bagi sana bigumba amalak libasi lamda masigi furuk masigi afabani hai bangam loy masagi sana vi asi miyam hupna thingau fana malem da laimin hariba puruk singki mitai jati kalau bangam gade nata duna mana famba aning bamong da sathagi ba taragade hingbinari ba furuk mayam asidagi marak dagi mitai hai ba jati asigi fidal airaroy ipa ipuna thambiram ba khongul adu masa masu singki haktakta magan takhan ki vai basi asing bas akhot bagi khodam date Manipuri nupi ke ana mafal lamda thabak tawriba amadi mai masing tamliba sina Manipur gi ija chokpa thabak kya tawre aina Manipuri Students Federation na mamangda wafam kya phangdo ke ba asisu taraina lafam thokde ibong manung gi ahlaman singna makoi bumi amamam oina na bahaiduna mafal lamda thaduk laga makoina karisu khanglaroi matagum maning pangtau tawbana de masagi ja chokpa dana tana Manipuri aiba jati asisu atai lam singgi mamangda khongkoina bane maramaduna masagi indri gi kudum Maramaduna masagi indrigi kudam phajin bangam daba midai nupi karana malemda Manipuri nupi singi singthaninga werba thongna lengjilbo mangthokna na bahona roidabani Ponjibada AS Pikre Hosni Mubaraki di provisional oina thamle Union Public Service Commission UPSC na lauduna pangthogiba Civil Services Examination 2021 da mai baklakrava candidate singi service allocation lauthogiba galoina na Examination asigi result da sani kuntraga nipan super rank da mai palakiba OBC candidate. Wairokbam Punjiba roll number 812655 da IAS Pikre.
Adumoinamak sa mga 64 suba rank na may paglakraba OVC candidate Makak Mahim Hosni Mubarak roll number 6409115 kidi Indian Postal Service IPOS oina allocation tawrabaso magi oina di service asi professional oina lairiba ga loina merit ki matungina piriba service allocation gi rank aiglakpasu yai aire loina na education qualification gi certificate sing verification tawgada wat pamasong medical status mafung fadaba candidate sing gi barakta laire Independence Day ki section tharong lakut po oina tongan ba mafum anida combing operation satagre Thasi kita raga mga dapang to katoriba Independence Day ki section tharong lakut po oina tongan ba mapamadita police na combing operation sataduna thiba humpagi tabak satagre Thawal District Commando amadi Thawal Police ki kangbu amadi Thawal Kheti lekai ki akoi bada combing operation satagre District asi ki SP Officer Jogesh Chandra ki makada napi person sing yauna additional SP operation Wangkomba okrom sa luching ba team amada sa thagi ba combing operation ado ngase pung mari makai dagi taruk phawo sa thagi yum humpo gani panda sang tunu sa thagi ba operation adu tunu pa chama dagi no pa chama no pi marfu pun nam yoi chama ga marfu rob amam tawaina khandok tuna verification tawki adu bo mi fa mi punti yaw ki dhari nagalam rom da ngasi Impal West District Commando na kaisam thong hodam lairak tob lairak moirat ningthau lairak amadi laisum lairak da thiba hum bagi tabak sa thagre ngase yupung taruk makai khara hian badagi ayupung nipan phabu sathagi ba operation adu da punna yumthong humputra rom da thiba humbagi thabak sathagi madu da tongan bala loglup singi bel da leiba kedar mari yauna punna mioi marfudra maga verification sathagi adu mapumi phami pundi yaugi daire maragasi da housing haki mamang da fangi ba pawda ngasi maripur da COVID-19 na mioi kontra gani pan positive oi ba thengna kre mioi ani na leikite aire ngasi positive oi ki ba kontra gani pan si tharaga apun ba confirm case laga magalising kontra ga mafan samri ni fuka tarug yau kre loina na si ki ba apun ba masing na lising ani chama gani fu yau kre hari aroi be da content sing asiki markui ba pau khara asi ba pau dam jari ba Manipur local news YouTube channel asidagi yang beri ba punama pataga jari channel is adom da kana badi subscribe to be business subscribe to be romoloina na like and share to busu ka wi ka tupna makpo amakhana thaga jari